Milalgi wapam tribal loop singna yaning the Pongdorakle. Meitei irol ek loina silol apun balup Milal kanglai pak na lak leba Mars tha paup ki manungda Manipur da laiba makal khudingi gari punamaki number plate ta Meitei mek na thadrabadi maduda thorakpa aphapata masa masana daita pujagada bani haina media gi kuthang na phongdoke wapam All Naga Students Association Manipur ansam amasung Tribal Youth Council Manipur TYCL na kan yaning da phongdorakle Milana state asigi oida passenger service tawdiba gari sing amade lanai gari sing loinamak number plate Meitei mekna idravadi haina akan wapam thamlakliba ase democratically constitutionally yengbada maram sadaba amane Manipur asi phuruk kangluk kyana puna khudamnaribu lamdam amane kangluk phuruk khudimake magi linguistic heritage amade cultural sovereignty leidibane Maramasina mayek amabu community khudimakta namduna sijinagadabani harabadi madu identity dignity the singna bani hana phongdoraklei Maramasina Milalgi wapam asigi matang de state lagak na sukhudatta miyeng sangduna asiguma nampu hapu ki thawng asi thingbina basu miyeng singsilaklei Amarom the TYCM na thadropo sterol mana hai Milalgi Meitei degi gari gi number plate singda Meitei mek na thagada bani hapu wapam madu Manipur da laiba tribal community gi gari singde consent pham thokte wapam asi tribal community na yaba ngamloi Government of India na forward passenger service tawdiba gari sing amade lanai gari sing gi number plate national script na igada bani haina impose tawba laite haire zero sina makha taraduna hujung Manipur da oiriba phigam matam asida kariguma thawrang ama lokhot padalami community marakta nungaru da bathabak tawpham thokte masina wakhal lana sanaduna nungsi sanana engsikna leminari ba asida kaiba lakna ba maram oirakani Milal na Meitei mek yokhatna ba amadi sakhana ba honabadi ikai khomna ba ulle adabu tribal community gi liberty amadi right pu namthana badi honaroi da bani haire Milal na thamlak liba wapham asiga mari lenana tribal community gi gari mapu singda pam da bathaudok sing thorapu yaurabade madugi daita pumba Milal na puga da bani haina su TYCM gi makai de gi thamlakle Illegal immigrants sing masa khangduk tu namaram da halan gada bane Naga area da su kem thambe yaro hana TNL la phongdorakrei Naga taba mafam sing da lairiba suspension of operation su group ki designated camp sing hongdok paga loinana illegal immigrants sing masa khangdok tu namakoi bu maram da halan khigada bane haina tangkhul Naga long TNL na state amadi center langang ta taksilakle TNL gi working committee na thadrok po serol amada Kuki militant sing na tha sigi nipan da litan gi sikibung sakabung village da sanglaktuna tangkhul Naga gi yung kulumdoi hena mai tha kharo matong tha sigi kulumdoi da sinakai thei village ki lungtar hill range ki Rukara Kuki militant sing na mai thab da natana aseng awung si kawa khunja amasu Kuki militant sing na nongmai namduna pharaga pukhibagi thawonu singba satharakrei haukiba numit tarani pani rom asida Central Security Force ki mamang maktada su group ki cadre singna aphaba makhagi nongmai paidana koicha chatpada athingba amata thamdana leire masida natana su gi designated camp ta KNAB yauna miraiba ki militant sing laihalle su gi ground rule thugaiba thawong ki aphongna jatharabasu Central Force singna makoibu awaina dom saugali haina su pendaba phongdorakle zerosana makha taraduna su Kuki militant sing gi camp sing Naga taba mafam sing dagi hongdokadabani amade illegal immigrants sing masak khangdok tu na makoibu maramda athu matamda halan khigadabani haina su TNL na state amade center lenga ki pungning sing silakle loinana illegal settlement sing eviction tawbaga loinana illegal land permit doji cancel tawgadabani amade Kuki settlement sing da nauna fresh permit piro dabani haina su demand tawrakle loinana tangkhul Naga khunja sing na Kuki singa civic amade economic ki oina mari amata thamnadana basu TNL na akanba instruction pi krei Amaromda ngarang Ukrul Assembly Constituency ki MLA Ram Muibana Sinakai Thai Village da zatuna maphamadu gi oidiba phibam sing hakthengna na yingsanbaga loinana lainga ke officers sing yauna mi phampang thokrai Sinakai Thai Village Authority ki maikai dagi kullasida Manipur State Force thambinaba Manipur gi Chief Minister da Taksan Khrehairi Ram Muiba gi khongsada da Ukrul gi DC Asis Das IAS Manipur Police ki DIG Range 4 Ningsam Pasum Maha Regiment ki Brigadier PK Singh su sarugya ke MLA Ram Muiba na Sinakai Thai gi khunja singa hakthengna na unaduna wari sanabaga loinana khunja singi maikai dagi Ram Muiba gi khuthang da CM da point ahum yawa memorandum amasu pisin ke demand singa do di nongju tha mamang da Sinakai Thai dagi sirar khong phawbagi lambi amadi belly bridge sembagi thabak loisinbiyo Sinakai Thai village da IRB battalion ama athubada hangdokpa amade athubagi monetary relief package ki kaithokpa haiba wafam sing sine
Sriban Higher Secondary School Exam Center pu mingchat thi hanaba honaba laibak thi bani haina phongdorakre. Sriban Higher Secondary School Center pu mingchat thi hanaba honaba laibak thi bani haina exam center asigi osina thadrokpa cherol mana haire. Cherol sina hai hauji Council of Higher Secondary Education Manipur ko semna lauduna chathariba higher secondary examination gi chemistry subject thokpa numit February 6 kunga marida Sriban Higher Secondary School Exam Center asigi mingchat thininga oibi abawa pham kya Kanglaipak Minority Welfare Organization KMWO Manipur na phongdorakliba ase yumpham yaudaba aranba wafam ngaktane exam center asida nataba pambai mass copying amata thokiba laite exam asida takiba invigilator singna ko semge role ngakna exam sathake haukiba numittagi hauna mahiro singbu nithira check tawraga gate changhanduna lakle exam numit khudingi ko semge maikei dagi tharakpa flying squad amasung tongan by students organization singi maikei dagi positive feedback thambiramba ngaktane KMW Manipur gi thaumi singni haijaba misa amana subnatagi minute tara khaki berenda da hatu check satpada su mahiro singdagi se sang note na singba amata phangkiba laite maramaduna mioi amakhangna minute tara khak laklaga round satpana matau karamna mass copying tohali haiga doribano inspection report samagna exam OCM di invigilator na inspection asibu phajana support tobi haina iramliba misa asina inspection report form da volunteer ki signature tokfam da mahak mathanta lakraga mioi anigi khuyeksu toksilamke loinana mioi asina phagale hadaba note sing kosem amadi school gi authority da sinagani haramba dusu sinaram da laibak thibane marambadana asiga mari makhong somdaba pau sandokliba sing asiga mathakta mari lainaba singna miyeng sango hairakle Nupi Pubaga Mari Lena action lobinaba wakat cray. Sakmaraba Manipuri film actor Gokul Atopam Gimatakta Nupi Pubaga Mari Lena. Bartia Nea Sanheta 2023 Makada FIR Lokot Pinaba Wakalapagaloina. First information report FIR Pan Krehadi. FIR do Impal West District Women Police Station Gi Officer in charge da Gokul Giloina Bisonia Atopongi Apopa Wang Lembam Bunazina Tarakibane Bunazina Tarakiba FIR da Langzing asobo maning lekai da leba Gokul atopam sahini pumanga apopa atopam sobasna mahaki masanupi Sonia atopambu haukiba February 13 ki numidang da Palace Compound da leba Castle Hotel da birthday party ma yauminaruraga harminarakpada lambidagi hauna कार मनुंग द फूब से बतौरखे लोइना महाकी थोंगाल जोरपदा मसम फोइदुना गारीदगी चिंगथदुना अमु फूबी की हाइरी खुदकता सोनिया की मपाम की मियोशिंगना जेनिम्स हॉस्पिटल द पुदुना ट्रीटमेंट सथकी हारिबा थौदोसिग मरी लेना एक्टर गोकुल अथोपम की मथकता मरी लेना बसिंगना एक्शन लोकट पीनबा एफआईआर असिदा पल्ली हाइरी सही किया की ममांगदगी सेम सारगा लंदारकपनी खंगरे हाइरी इंडिया लंगाकना सुसनरेबा कुकी लाहौलुप सिंगना सुगी कांगलोड लाना लमहेन तो हेनबगी थबक थोंग सिंग सथबकी पाउसिंग नसिगी मणिपुर गी मियामना तारकप सही अहुम फारक दौरे मकोइना अहानबदा अतमना मैतै सिंगदा हौकिबा कुमजा 2023 गी मे 3 दगी हौरखिबदुगी मरम सिंग पूर्णमक सेमजन साजिनबा वारीदा युमफम ओइबा ngakta ओइबा मरमना ngasi फावदा मणिपुरदा निंगसिंगबा थोक्तरबा मतमदगी लमदम असिदा खुंदामिनरिबा Yellow Purup Singi Miam Mayek Sang Nangasi Papa Makogi Aran Busing Punama Kaminari. Kuki Singla Manipurgi Singi Lamda Kundariba Apia Pipo Purup Sing Bunam Duna Makogi Matung in Halaga. Makogi Oiba Tonganba Lenga Ama Manipurgi Hauzik Ladiba Lenga Asidagi Siat Laga Launa Bohonabada Yaholi Habasi Ngasigi Manipurgi Yellow Missing the Kangnari. Nakala Marondana Kuki Singla Makogi Oiba Tonganba Territory Lenga Ama Manipurgi Launa Bohonabada. India Lenga Takna Badana Traga Tanabada Kari Marangi Maram Sadaba Warol Kiamu Aranba Pambai Seasonaraga Meitei Sinda Atamnana Daribano Habagi, Wahang Sing Kayamuk, Sahi Ahum Parakadorba Matam Pawa, Hagnaringa Gimatam Masida, Manipurgi Singi Lamda Kundariba, Lamda Masiki Yellow Purup Singda Amuglam Hen to Henbagi Tong, Habidi Terroristki Tong, Satarapa Horogliba Sida, Indalang Nasu Sanaduna. Ladiba Meitei Singda Landaba Kuki militant sing Yauri Habisi State Asigi Sing Amadi Tamda Kundariba Yellow Missingna Kangbadagi Nasigi Manipulenga Amadi Indalagakta Makogi Ka Henba Lam Henbagi Tong Maroina Sing the Kundariba State Asigi Yellow Missingi Yumkei Maita Badanatana Palm Power Maitaraqua Sibu Ngak Senbinaba Hijabagalonana Maragi Matung and Logi Serakpina Bataksin Balake Kibaki Pau Tanarakle Asigum Lava Kuki Singi Tong Asina Mayek Sang Takle Madudi Manipurgi Yellow Purup Singi Mapa Pusing and Nixing but talked about Matamdagi Tambiram Lava, Morepak Maramdam Asibu, Namduna Munaba Mangzona
ꯁꯦꯝ ꯁꯥꯔꯕ ꯊꯧꯔꯥꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯕ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯛꯂꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯂꯝ ꯃꯨꯟꯅꯕ ꯅꯣꯃꯦꯗꯤꯛ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯍꯣꯠꯅꯔꯛꯄ ꯑꯁꯤꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯍꯪꯁꯤꯡ ꯀꯌꯥꯃꯨꯛ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯛꯂꯤꯕ ꯑꯁꯤꯁꯨ ꯆꯍꯤ 3 ꯐꯥꯔꯛꯀꯗꯧꯔꯕ ꯃꯔꯝꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯇ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯀꯨꯀꯤꯁꯤꯡꯕꯨ ꯀꯟꯈꯠꯇꯨꯅ ꯊꯝꯕ ꯃꯥꯟꯕꯒꯤ ꯊꯧꯑꯣꯡ ꯇꯧꯍꯟꯅꯤꯡꯗꯕꯒ ꯂꯣꯏꯅꯅ ꯑꯊꯨꯕꯗ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩꯔꯤꯕ ꯑꯁꯤ ꯈꯪꯅ ꯃꯊꯧ ꯇꯥꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥꯃꯨꯛ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯒꯤ ꯑꯔꯣꯟꯕ ꯊꯧꯔꯥꯡ ꯀꯌꯥꯃꯨꯛ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯅꯕ ꯈꯟꯅꯔꯛꯄꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯄꯥ ꯃꯄꯨꯁꯤꯡꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯊꯝꯕꯤꯔꯝꯕ ꯂꯝ ꯃꯨꯜꯂꯒ ꯅꯝꯗꯨꯅ ꯃꯈꯣꯏ ꯈꯛꯇꯒꯤ ꯂꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯗ ꯃꯈꯥ ताना इंडिया लेंगाक येंगदुना लेरबदि स्टेट असिगे येलो पुरुपसिगे अपुनबा असेंगबा अचुंबा खोलाउसिंग UNO यौनबा लावरक्लबदि मणिपुर इंडिया गी सरु अमा ओइरक्तनबा सिनबा ओइना थोक्तुना थोहनिंगदबा थौदोक क्या थोरक्पा याय खल्ले असिगुंबा असि ओइथोक्तनबा ngasiगे इंडिया लेंगाकना अथुबदा सिलहनिंगे हाना थमलक्ले